ꯀꯩꯗꯧꯔꯤ ꯆꯥꯊꯣꯏꯕꯤ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯃꯣꯗꯨ ꯄ꯭ꯔꯕꯤꯟ ꯎꯕꯗ ꯈꯣꯡꯗꯒꯤ ꯀꯣꯛ ꯐꯥꯎꯕ ꯇꯨ ꯆꯨꯡꯉꯤ ꯄ꯭ꯔꯕꯤꯟꯅ ꯑꯣꯟꯁꯤꯜꯂꯛꯇ꯭ꯔꯤꯉꯩ ꯃꯃꯥꯏꯗꯨ ꯃꯥꯛꯁ ꯐꯠ ꯎꯞꯁꯤꯜꯂꯤ ꯃꯣꯗꯨꯅ ꯏꯕꯨꯡꯉꯣ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯃꯄꯥꯔꯥ ꯑꯧ ꯃꯥꯅꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯁꯨꯁꯤꯒ ꯃꯣꯏ ꯀ꯭ꯂꯥꯁꯔꯨꯝꯒꯤ ꯑꯉꯥꯡ ꯑꯃꯒ ꯏꯕꯨꯡꯉꯣꯒꯤ ꯒꯦꯠꯁꯤꯗ ꯐꯨꯅꯔꯝꯂꯦ ꯏꯁꯨ ꯅꯨꯄꯤꯁꯤꯒꯤ ꯃꯇꯥꯡ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯉꯥꯡꯕꯤ ꯆꯩꯕꯤꯔꯒꯅꯨ ꯄ꯭ꯔꯕꯤꯟ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯛꯏ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯕꯨ ꯋꯥꯈꯜ ꯂꯩꯕ ꯄ꯭ꯔꯕꯤꯟꯅꯤ ꯑꯧ ꯑꯩꯁꯦ ꯀꯔꯤ ꯀꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯀꯀꯥ ꯍꯦꯛꯇ ꯀꯧꯖꯔꯒꯦ ꯑꯉꯥꯡꯁꯦ ꯁꯣꯛꯂꯦ ꯐꯥꯔꯁ ꯑꯦꯗ ꯍꯥꯟꯅ ꯑꯝꯇ ꯄꯤꯈꯤꯁꯤ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯔꯁꯤ ꯂꯟꯅꯩꯕꯗꯨ ꯄꯨꯁꯤꯟꯗꯨꯅ ꯆꯅꯤꯡꯅ ꯐꯥꯔꯁ ꯑꯦꯗ ꯄꯤꯗꯨꯅ ꯑꯁꯣꯛꯄꯗꯨ ꯕꯦꯅꯦꯠ ꯅꯞꯁꯤꯟꯕꯤꯔꯦ ꯑꯁꯨꯝꯅ ꯂꯣꯏꯗꯨꯅ ꯃꯣꯗꯨꯅ ꯄꯨꯔꯒ ꯂꯟꯅꯩꯕꯗꯨ ꯆꯠꯈ꯭ꯔꯦ ꯄ꯭ꯔꯕꯤꯟꯅ ꯍꯣꯏ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯃꯇꯨꯡꯗ ꯊꯣꯛꯍꯟꯒꯅꯨ ꯑꯩ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯀꯥꯏ ꯏꯆꯥꯊꯣꯏꯕꯤ ꯐꯔꯦ ꯑꯩꯒꯤ ꯊꯣꯡꯒꯥꯜꯗ ꯊꯣꯛꯄꯅꯤ ꯑꯩ ꯍꯌꯦꯡ ꯁꯣꯏꯗꯅ ꯆꯠꯂꯒꯦ ꯁ꯭ꯀꯨꯜꯗ ꯑꯁꯣꯝꯗꯁꯨ ꯔꯇꯅꯥꯅ ꯅꯪꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ ꯅꯪꯁꯦ ꯄꯤꯛꯅ ꯂꯩꯕꯅ ꯍꯦꯟꯅ ꯐꯩ ꯑꯩ ꯀꯣꯛꯁꯦ ꯁꯥꯗꯤꯌꯦ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤꯗꯃꯛ ꯃꯤꯃꯥꯡ ꯐꯝꯂꯦꯗꯅ ꯑꯩ ꯅꯪꯒꯤꯗꯃꯛ ꯁ꯭ꯀꯨꯜꯗ ꯆꯠꯄ ꯇꯥꯔꯦꯅꯦ ꯅꯪ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯃꯇꯨꯡꯗ ꯊꯣꯛꯍꯜꯂꯕꯗꯤ ꯃꯃꯥꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯂꯩꯕ ꯃꯃꯥ ꯃꯆꯥꯒꯤ ꯋꯥꯗꯨ ꯃꯙꯧ ꯃꯕꯦꯟꯁꯨ ꯇꯥꯖꯩ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯖꯗꯦ ꯃꯁꯨ ꯂꯟꯂꯩꯕꯅ ꯁꯣꯛꯄꯗꯣ ꯃꯣꯏꯒꯤ ꯃꯊꯃꯣꯏ ꯀꯥꯏꯔꯝꯃꯤ ꯄ꯭ꯔꯇꯥꯞ ꯁꯥꯎꯅ ꯆꯪꯂꯛꯏ ꯁꯤꯟꯊꯣꯏꯕ ꯁꯤꯟꯊꯣꯏꯕ ꯁꯤꯇꯜꯅ ꯑꯉꯥꯡꯗꯣ ꯃꯥꯒꯤ ꯀꯥꯗ ꯂꯩꯈꯤꯕꯅꯤ ꯄ꯭ꯔꯇꯥꯞ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯁꯤꯟꯊꯣꯏꯕꯕꯨ ꯆꯩꯍꯠꯂꯤ ꯅꯪ ꯗꯦꯜꯂꯤꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯣ ꯅꯪꯒꯤ ꯍꯩꯅꯕꯤꯁꯦ ꯁꯤꯗꯁꯨ ꯇꯧꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯤ ꯐꯨꯅꯕꯁꯨ ꯌꯥꯝ ꯄꯥꯝꯂꯤꯕꯁꯤꯕꯣ ꯁ꯭ꯀꯨꯜꯗꯤ ꯉꯁꯤꯗ ꯀꯥꯗ ꯉꯥꯏꯔꯤ ꯑꯩꯒꯤ ꯏꯖꯠꯁꯤ ꯌꯣꯜꯂꯤꯕ ꯀꯩꯒꯤꯅꯣ ꯄꯥꯕꯨꯡ ꯑꯩꯅ ꯍꯥꯟꯅ ꯍꯧꯕ ꯋꯥꯗꯨ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯄ꯭ꯔꯇꯥꯞꯅ ꯌꯥꯔꯦ ꯅꯪꯅ ꯍꯧꯒꯦꯔꯥ ꯃꯤꯅ ꯍꯧꯒꯦꯔꯥ ꯑꯩ ꯁ꯭ꯀꯨꯜꯗ ꯅꯪꯒꯤꯗꯃꯛ ꯆꯠꯄꯗꯤ ꯆꯠꯇꯣꯔꯦꯗꯅ ꯌꯣꯜꯂꯣ ꯌꯣꯜꯂꯣ ꯅꯪ ꯏꯄꯥꯕꯨ ꯃꯤꯃꯥꯡꯗ ꯌꯣꯟꯕ ꯂꯦꯞꯀꯅꯨ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯁꯤꯟꯊꯣꯏꯕ ꯑꯁꯥꯎꯕꯅ ꯂꯨꯇꯣꯟ ꯀꯥꯏꯔꯦ ꯂꯟꯂꯩꯕꯁꯨ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯃꯩꯈ꯭ꯌꯥꯠ ꯆꯤꯛꯅ ꯈꯥꯡꯂꯦ ꯑꯩꯕꯨ ꯁꯤꯡꯅꯔꯕꯅꯤꯅ ꯅꯣꯏ ꯑꯅꯤꯃꯛ ꯂꯦꯝꯅ ꯊꯥꯔꯔꯣꯏ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯨ ꯆꯅꯤꯡ ꯂꯟꯂꯩꯕꯗ ꯀꯣꯜ ꯇꯧꯏ ꯀꯣꯜꯗꯣ ꯐꯠ ꯂꯥꯎꯅ ꯄꯥꯏꯔꯛꯏ ꯆꯅꯤꯡ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯍꯜꯂꯣ ꯗꯥ ꯂꯟꯂꯩꯕ ꯅꯪ ꯀꯌꯥꯝ ꯁꯣꯛꯀꯦ ꯌꯥꯝ ꯅꯥꯕ꯭ꯔꯣ ꯆꯅꯤꯡ ꯀꯞꯂꯛꯏ ꯂꯟꯂꯩꯕ ꯅꯣꯛꯊꯣꯔꯛꯏ ꯏꯍꯦ ꯑꯉꯥꯎꯕꯤ ꯀꯞꯄꯤꯔꯣ ꯑꯩ ꯀꯩꯝ ꯇꯧꯗꯤꯌꯦ ꯅꯪꯗꯤ ꯁꯣꯛꯄ꯭ꯔꯣ ꯁꯣꯛꯇꯦ ꯀꯩꯝ ꯇꯧꯗꯤꯌꯦ ꯑꯗꯨꯒ ꯀꯩꯒꯤ ꯀꯞꯄꯤꯕ ꯅꯪ ꯁꯣꯛꯏꯗꯨꯗꯤ ꯑꯁ ꯁꯤꯕꯁꯨ ꯅꯠꯇꯕꯁꯤꯕꯨ ꯈꯤꯇꯪꯅꯤ ꯁꯣꯛꯏꯁꯦ ꯑꯗꯣ ꯅꯨꯄꯥꯗꯣ ꯃꯈꯨꯠ ꯑꯃ ꯃꯁꯥꯎ ꯅꯪꯉꯣꯟꯗ ꯙꯞꯀ ꯇꯧꯔꯤꯗꯣ ꯀꯩ ꯇꯧꯔꯛꯏꯅꯣ ꯍꯥꯏꯔꯣ ꯑꯩꯉꯣꯟꯗ ꯑꯩꯕꯨ ꯃꯥꯅ ꯅꯨꯡꯁꯤ ꯍꯥꯏ ꯑꯗꯨꯗ ꯑꯩꯗꯤ ꯅꯨꯡꯁꯤꯅꯕ ꯂꯩꯖꯩ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯑꯗꯨ ꯌꯥꯔꯣꯏꯅ ꯈꯨꯗꯣꯝꯕꯤꯁꯤꯡ ꯑꯩꯅꯤ ꯑꯩꯁꯦ ꯂꯧꯅꯦꯅ ꯋꯥꯁꯛꯈ꯭ꯔꯤꯌꯦ ꯃꯥ ꯑꯁ ꯑꯗꯨꯏ ꯅꯨꯄꯥꯗꯣ ꯈꯨꯗꯣꯝꯕꯤ ꯊꯨꯗꯦꯛꯍꯧꯗꯕꯗꯣ ꯂꯥꯟꯈ꯭ꯔꯦꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯣ ꯗꯥ ꯂꯟꯂꯩꯕ ꯑꯩꯒꯤ ꯃꯔꯝꯒꯤ ꯃꯇꯨꯡ ꯃꯅꯥꯎ ꯃꯤ ꯐꯨꯅꯕꯤꯅꯣ ꯑꯩꯗꯤ ꯄꯥꯈꯠꯄꯗ ꯕꯤꯄꯤꯒ ꯄꯣꯛꯈꯥꯏꯒꯦ ꯇꯧꯏ ꯑꯁ ꯑꯗꯨꯒꯤꯕꯨ ꯀꯩꯝ ꯈꯟꯅꯣ ꯑꯗꯣ ꯅꯣꯏ ꯕꯕꯥꯅ ꯅꯪꯕꯨ ꯉꯥꯡꯕꯤꯕ꯭ꯔꯣ ꯉꯥꯡꯗꯦ ꯃꯇꯨꯡꯗ ꯇꯧꯅꯨꯗꯤ ꯍꯥꯏꯌꯦ ꯂꯟꯂꯩꯕ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄꯗꯨꯗ ꯃꯊꯟꯇ ꯊꯦꯡꯉꯨꯔꯦ ꯑꯁ ꯑꯌꯣ ꯑꯁ ꯆꯅꯤꯡ ꯄꯥꯈꯠꯅ ꯗꯥ ꯂꯟꯂꯩꯕ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯅꯥꯔꯕ ꯀꯩꯝ ꯇꯧꯗꯤꯌꯦ ꯅꯪꯅ ꯏꯅꯥꯛꯇꯒ ꯂꯩꯔꯒ ꯁꯦꯕꯥꯒ ꯇꯧꯕꯤꯔꯗꯤ ꯈꯨꯗꯛꯇ ꯐꯅꯤꯡꯉꯣ ꯑꯁ ꯇꯥꯅꯤꯡꯗꯦꯆꯣ ꯇꯥꯟꯖꯥꯗꯨꯗ ꯂꯟꯂꯩꯕꯒꯤ ꯃꯅꯥꯛꯇ ꯃꯤꯠꯂꯥꯎꯕꯤꯗꯨ ꯏꯁꯤꯡ ꯑꯁꯥꯕ ꯄꯨꯔꯒ ꯆꯪꯂꯛꯏ ꯗꯥꯂꯟ ꯁꯦ ꯅꯪꯒꯤ ꯏꯁꯤꯡ ꯑꯁꯥꯕ ꯍꯥꯏꯕꯗꯣ ꯁꯤ ꯂꯩꯔꯦ ꯑꯩ ꯊꯣꯛꯑꯒꯦꯀꯣ ꯅꯨꯄꯤꯒꯤꯗꯃꯛ ꯑꯀꯟ ꯁꯥꯕ꯭ꯔꯕꯨ ꯅꯁꯥꯗꯣ ꯄꯣꯞꯄꯦ ꯅꯨꯡꯉꯥꯏꯕꯤꯗꯦ ꯑꯩꯗꯤ ꯑꯗꯨꯛ ꯐꯖꯕ ꯆꯦꯍꯦꯔꯥꯗꯣ ꯃꯆꯦꯠ ꯃꯆꯦꯠꯄꯨ ꯈꯥꯝꯃꯦ
Lan leiba mitlaubida dhap tawrai. Angangna nana layura khupak chani arembada. Mitlaubi mamit mana phaksilai. Ngambireda. Asengba haibu saubu sawi. Ha hayo. Wa ngang dana thokre mitlaubido. Saningdu ngahandi kauthoklu nupi ama call pairakpadu kanano hange khankibani lan leibada. Dalan. How? Kesana nomta. Nate noigidi nang nathanta pui hairaga nupi ama ngahan su call paire. Ngasi suma kontai. Kanano parpaphairo. Lan leiba noklaga janingi matau tamlaga. Parpaphairo hairo. Saningdu sauri tawduna. Parpaphairo. Hoi chanupine, khoida thabak tawbi imabok laima na malayi, magi machanupine, angang nida. As, aidi nang sa, nupi thiraboy khalure. Lan leiba na, as taning dada, jutja daba. Ado chaning. Kay haigya. Kainom haigya dana. Hayo. As, hairaroida, ikaise. As, aidi wa haini hairaga haidabase yam sauningi. Parpaphairo. Adubura. Dada se nungsibraba. Saning ikairap tawna khomlai. Karigi nungsiroidunu dada. Manglantay bang anima dadagi wakhang ngaktani. As, pare, to yari, daurano. Janing pairap tawna. Chalo, ay tawsanaba haite. Asengbay ni, dada yam nungsiye haiba. Aduneba. Aisu, aigi janing bu yam nungsi. Janing tapna. Asengba. Adu dalan, ngasay, yumda hankraga ikhoida mu kamayo reino. Lan leiba na. Yum yogi tawrabane, amu halay ni pakhatana. Yam nungsibay wani ne. Khara tawrakani. Yari, thengi potharo. Mamado sauramnani, phajana hayo. Aidum hayeng asengbado hairagi. Oi, phajana potharo ko. Good night, sweet dream. Ay lakdoini ko mangda. Lao, nana lagi. Thame. Good night angang jaw. Phone do fat thame. Asum na ahing do hawkre. Ngasigi numitse karibu thoklaga ba. Khalubada tu chungi. Tasingna manglanda thokla phau mangak nagani. Taibangda ngasi thokatawri. Pravin, Pratap, Ratana. Macha gi damal school da principal gi room da punna thengnabada tarabra. Ngasi gi numitchida asengba achumba. Arot papumnamal khangnaraklabadi macha singi oigadaba phibamna kari. Macha sing puduna makhoi loinamal school mai kai tamlaklei. Principal gi room ne. Masana na chokri ahum thai. Pravin ga chaninga hana yaurakle. Pravin na. Sir, khoimda changjarake. Principal duna. Yani sir, lingsan birao. Chaningsu mapagi matung tapna inaduna changlai. Principal na. Khangre sir, hazukan angang singse lakna bon thokna wakare. Oi sir, aigi thongal maktada khana chitnaba yarakpase. Ai tasengna lalabani. Ai matung thokhanjararoi. Principal duna mo. Oi sir, khoi school authority na sum matungda makhoi masen discipline lainanaba sum khitang counseling gi wanida. Matangduda Pratap ka sinthoibuga su changlakle. Pratap na. May come in, sir. Principal duna. Sir, lengsin biro. Pratap su Pravin na family ba chair do amagkana na family. Matungda sinthoiba su lepi. Pratap na. Sir, ay thamoy seng nay jagi damag lali haijari. Ay matung manaw thok na buhot na jagi. Handak matang si matang di sir na excuse daw biyo. Sir, thoidok na luna khanjin biro no. Angang haibasidi, angang ni. Khoi na matung tawda na ba moy ba phajana haisi. Thank you, sir. Minute kharagi matungda Ratana lanlay babupuduna principal gi thongjinda leplare. Adubo, magi ex-husband Pratap amadi magi matam amagi nungsijaba Pravin ga pulap phamduna layrambaduda
ꯃꯀꯣꯛꯇ ꯕ꯭ꯔꯦꯖ ꯂꯤꯁꯤꯡ ꯇꯥꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯄ꯭ꯔꯇꯥꯞꯀ ꯄ꯭ꯔꯕꯤꯟꯒꯗꯤ ꯈꯪꯅꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯔꯇꯅꯥꯅꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯈꯪꯂꯤ꯫ ꯆꯪꯁꯤ ꯀꯗꯥꯏ, ꯆꯪꯂꯣꯏꯁꯤ ꯀꯗꯥꯏ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨ ꯔꯇꯅꯥꯕꯨ ꯎꯕꯗ ꯌꯥꯝ ꯍꯔꯥꯎꯅ, "ꯃꯦꯗꯥꯝ ꯔꯇꯅꯥꯁꯅꯥ, ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯁꯣꯝꯗ." ꯄ꯭ꯔꯕꯤꯟ, ꯄ꯭ꯔꯇꯥꯞ ꯃꯈꯣꯏ ꯑꯅꯤꯃꯛ ꯔꯇꯅꯥꯔꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯔꯇꯅꯥꯕꯨ ꯎꯕꯗ ꯐꯝꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯂꯦꯞꯈꯠꯂꯛꯏ꯫ ꯔꯇꯅꯥꯅ, "ꯁꯔ, ꯑꯩ ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ." "ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯃꯦꯗꯥꯝ, ꯆꯤꯌꯔ ꯁꯣꯝꯗ." ꯔꯇꯅꯥ ꯂꯟꯂꯩꯕꯛ ꯄꯨꯗꯨꯅ ꯆꯪꯂꯛꯏ꯫ ꯄ꯭ꯔꯕꯤꯟ ꯑꯃꯗꯤ ꯄ꯭ꯔꯇꯥꯞꯀꯤ ꯃꯔꯛꯇ ꯍꯥꯡꯂꯤꯕ ꯆꯤꯌꯔꯗꯨꯗ ꯔꯇꯅꯥ ꯐꯝꯃꯤ꯫ ꯔꯇꯅꯥ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗ, "ꯁꯔ, ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯣ ꯑꯩꯒꯤ ꯏꯆꯥꯒꯤ ꯑꯣꯏꯕꯅ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ꯫ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯍꯟꯖꯔꯔꯣꯏ." ꯄ꯭ꯔꯕꯤꯟꯁꯨ ꯄ꯭ꯔꯇꯥꯞꯁꯨ ꯋꯥ ꯑꯃꯐꯥꯎ ꯉꯥꯡꯗꯦ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯨ ꯂꯟꯂꯩꯕꯒ ꯁꯤꯟꯊꯣꯏꯕꯒ ꯆꯥꯅꯤꯡꯒꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯅꯣꯏ ꯑꯍꯨꯝ ꯇꯥꯔꯣ. ꯑꯩꯈꯣꯏ ꯅꯣꯏꯅ ꯐꯨꯅꯕꯒꯤ ꯃꯔꯝ ꯄꯨꯊꯣꯛꯇꯨꯅ ꯋꯥꯌꯦꯟꯒꯦ, ꯀꯅꯥꯅ ꯆꯨꯝꯃꯤ ꯀꯅꯥꯅ ꯂꯥꯜꯂꯤ ꯍꯥꯏꯗꯨꯅ ꯀꯧꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯁꯤꯒꯤ ꯂꯤꯡꯂꯕ ꯔꯨꯜ ꯑꯦꯟड ꯔꯤꯒꯨꯂꯦꯁꯟꯁ ꯂꯩꯖꯩ꯫ ꯃꯁꯤꯗ ꯅꯣꯏꯅ ꯁ꯭ꯀꯨꯜꯒꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯒ ꯐꯨꯅ ꯆꯩꯅꯕ ꯊꯣꯛꯍꯟꯕ ꯍꯥꯏꯕꯁꯦ ꯁ꯭ꯀꯨꯜꯒꯤ ꯃꯤꯡꯆꯠ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯅꯣꯏ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤ ꯃꯇꯨꯡ ꯊꯣꯛꯍꯟꯒꯅꯨ꯫ ꯃꯇꯨꯡꯗ ꯅꯣꯏꯅ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤ ꯊꯣꯛꯍꯜꯂꯕꯗꯤ ꯔꯨꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯦꯟꯅꯔꯤꯕ ꯁ꯭ꯇꯨꯗꯦꯟꯠꯁ ꯄꯨꯝꯅꯃꯛ ꯑꯦꯛꯁꯄꯦꯜ ꯇꯧꯒꯅꯤ꯫ ꯃꯁꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯒꯤ ꯗꯤꯁꯤꯖꯟꯅꯤ." ꯂꯟꯂꯩꯕ, ꯁꯤꯟꯊꯣꯏꯕ, ꯆꯅꯤꯡ ꯄꯨꯂꯞ ꯍꯥꯏꯔꯛꯏ, "ꯁꯣꯔꯤ ꯁꯔ." ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯨꯅ, "ꯑꯗꯨꯗꯤ ꯄꯦꯔꯦꯟꯠꯁꯀꯤ ꯈꯨꯠ ꯑꯝꯇ ꯁꯣꯛꯅꯕꯤꯔꯣ, ꯋꯥꯐꯝꯁꯦ ꯂꯣꯏꯁꯤꯟꯅꯕ." ꯁꯛꯈꯪꯗꯕ ꯑꯃꯒꯨꯝ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯁꯦꯝꯖꯤꯟꯕ ꯃꯤꯅꯣꯛꯀꯤ ꯃꯔꯨꯝꯗ ꯈꯨꯠ ꯁꯣꯛꯅꯔꯤ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯨꯅ, "ꯑꯗꯨꯗꯤ ꯅꯣꯏꯗꯤ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯪꯂꯣ. ꯑꯩꯈꯣꯏ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯍꯧꯈꯤꯒꯦ. ꯆꯠꯂꯣ ꯆꯠꯂꯣ." ꯂꯟꯂꯩꯕ, ꯁꯤꯟꯊꯣꯏꯕ, ꯆꯅꯤꯡ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯔꯇꯅꯥ, ꯄ꯭ꯔꯇꯥꯞ, ꯄ꯭ꯔꯕꯤꯟꯗꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯔꯨꯝꯗ ꯐꯝꯍꯧꯔꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯋꯥꯃꯦꯟ ꯑꯃꯠꯇ ꯉꯥꯡꯅꯗꯦ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯨꯅ, "ꯑꯗꯨꯗꯤ ꯁꯔꯁꯤꯡ, ꯃꯦꯗꯥꯝ, ꯀꯣꯐꯤ ꯑꯃꯃꯝꯇꯪ ꯊꯛꯃꯤꯟꯅꯈꯤꯁꯤ. ꯑꯁꯣꯝ ꯔꯨꯝꯂꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯌꯨ." ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯔꯨꯝꯒ ꯊꯪꯅꯕ ꯔꯨꯝ ꯑꯗꯣꯝꯗ ꯄ꯭ꯔꯇꯥꯞ, ꯄ꯭ꯔꯕꯤꯟ, ꯔꯇꯅꯥ ꯆꯪꯂꯛꯏ꯫ ꯁꯣꯐꯥꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯐꯝꯂꯤ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯨ ꯚꯤꯖꯤꯇꯔ ꯑꯃ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯎꯅꯕ ꯊꯣꯛꯈ꯭ꯔꯤ꯫ ꯃꯇꯥꯡꯗꯨ ꯄ꯭ꯔꯇꯥꯞꯁꯨ ꯃꯥꯒꯤ ꯐꯣꯟꯗꯨ ꯀꯣꯜ ꯑꯃ ꯂꯥꯛꯏ꯫ ꯄ꯭ꯔꯇꯥꯞꯅ, "ꯃꯌꯥꯝ ꯐꯝꯕꯤꯌꯨ, ꯑꯩ ꯀꯣꯜꯁꯦ ꯑꯝꯇ." ꯄ꯭ꯔꯕꯤꯟꯅ, "ꯍꯣꯏ, ꯌꯥꯅꯤ, ꯄꯥꯏꯕꯤꯌꯨ." ꯄ꯭ꯔꯇꯥꯞꯁꯨ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ꯫ ꯄ꯭ꯔꯕꯤꯟ ꯇꯞꯅ, "ꯃꯦꯗꯥꯝ ꯔꯇꯅꯥ, ꯅꯨꯡꯉꯥꯏꯔꯤꯌꯦ?" "ꯍꯣꯏ, ꯁꯣꯝꯗꯤ?" "ꯑꯩꯁꯨ ꯅꯨꯡꯉꯥꯏꯖꯔꯤ꯫ ꯃꯦꯗꯥꯝꯒꯤ ꯏꯆꯥꯔꯥ ꯂꯟꯂꯩꯕꯗꯣ?" "ꯍꯣꯏ, ꯑꯩꯒꯤ ꯏꯆꯥꯅꯤ." "ꯑꯣ, ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯥꯎꯕꯗꯣ, ꯑꯗꯨꯒꯤ ꯃꯄꯥꯅꯦ ꯑꯩꯅ." "ꯍꯣꯏ, ꯑꯩ ꯈꯪꯖꯩ. ꯁꯣꯝ ꯌꯨꯝ ꯄꯥꯟꯕꯤꯔꯝꯕ ꯌꯥꯝ ꯐꯩ. ꯏꯆꯥꯅꯨꯄꯤꯁꯨ ꯁꯛ ꯌꯥꯝ ꯐꯖꯩ." "ꯍꯣꯏ, ꯑꯆꯧꯕ ꯊꯧꯗꯣꯛꯇꯨꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩ ꯔꯦꯟꯖꯔ ꯑꯣꯐꯤꯁꯔ ꯑꯣꯏꯅ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯇ ꯊꯕꯛ ꯆꯪꯈꯤ꯫ ꯑꯩ ꯌꯨꯝ ꯄꯥꯟꯈꯤ. ꯏꯆꯥꯅꯨꯄꯤꯁꯤꯃ ꯐꯪꯖꯔꯦ. ꯃꯔꯥꯏꯕꯛ ꯊꯤꯕꯗꯤ ꯃꯃꯥꯁꯨ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯦ." "ꯑꯣ, ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯆꯥꯅꯨꯄꯤꯒꯤ ꯈꯟꯕꯗ. ꯄꯨꯟꯁꯤꯁꯦ ꯉꯛꯇ꯭ꯔꯥ? ꯅꯣꯡꯃꯇꯁꯨ ꯊꯥꯖꯔꯨꯗꯕꯅꯤ ꯑꯁꯤꯒꯨꯝꯕ ꯃꯤꯀꯨꯞꯁꯦ." "ꯊꯥꯖꯗꯕ ꯉꯥꯛꯇꯅꯤ ꯊꯣꯛꯈ꯭ꯔꯤꯕꯁꯨ. ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯕꯤꯇ꯭ꯔꯦꯌꯜꯁꯨ ꯑꯃꯅꯤ." "ꯕꯤꯇ꯭ꯔꯦꯌꯜ ꯅꯠꯇꯦ. ꯐ꯭ꯌꯨꯆꯔꯒꯤꯗꯃꯛ ꯈꯟꯅꯔꯒ ꯂꯧꯈꯤꯕ ꯗꯤꯁꯤꯖꯟ ꯑꯣꯏꯔꯝꯒꯅꯤ. ꯂꯥꯟꯅꯁꯨ ꯄꯪꯈꯟ ꯈꯟꯖꯤꯜꯂꯨꯅꯨ." "ꯑꯣꯀꯦ, ꯍꯧꯈ꯭ꯔꯦ. ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯣꯏꯕ ꯇꯥꯏ." ꯉꯥꯡꯅꯔꯤꯕ ꯄꯨꯝꯅꯃꯛ ꯄ꯭ꯔꯇꯥꯞ ꯊꯣꯡꯖꯤꯟꯒꯤ ꯄꯔꯗꯥ ꯃꯔꯨꯝꯗꯒꯤ ꯇꯥꯏ꯫ ꯃꯍꯥꯛ ꯈꯪꯂꯦ ꯄ꯭ꯔꯕꯤꯟ, ꯔꯇꯅꯥꯅ ꯑꯍꯥꯟꯕ ꯆꯦꯟꯈꯤꯕ ꯅꯨꯄꯥꯗꯨꯅꯤ꯫ ꯈꯧꯗꯦꯝꯗꯨꯅ ꯆꯪꯂꯛꯏ꯫ ꯄ꯭ꯔꯕꯤꯟ, ꯔꯇꯅꯥ ꯋꯥꯔꯤꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯄ꯭ꯔꯇꯥꯞ ꯄ꯭ꯔꯕꯤꯟꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯃꯦꯗꯥꯝ ꯔꯇꯅꯥꯕꯨꯗꯤ ꯈꯪꯖꯔꯦ, ꯁꯔꯒꯤ ꯃꯤꯡꯕꯨ?" "ꯑꯩꯒꯤ ꯃꯤꯡ ꯄ꯭ꯔꯕꯤꯟ, ꯆꯅꯤꯡꯒꯤ ꯐꯥꯗꯔꯅꯤ." "ꯑꯣ, ꯑꯩꯒꯤ ꯃꯤꯡꯅ ꯄ꯭ꯔꯇꯥꯞ, ꯁꯤꯟꯊꯣꯏꯕꯒꯤ ꯐꯥꯗꯔ꯫ ꯅꯥꯏꯁ ꯇꯨ ꯃꯤꯠ ꯌꯨ." "ꯍꯣꯏ, ꯊꯦꯡꯛ ꯌꯨ. ꯑꯗꯣ ꯃꯦꯗꯥꯝ ꯔꯇꯅꯥꯒ ꯁꯔꯒꯗꯤ ꯍꯥꯟꯅ ꯈꯪꯅꯕꯤꯕ꯭ꯔꯣ?" ꯀꯔꯦꯝꯅꯅ ꯍꯪꯕ ꯋꯥꯍꯪꯅꯤ꯫ ꯔꯇꯅꯥ ꯈꯪꯏ, ꯑꯗꯨꯕꯨ ꯄ꯭ꯔꯕꯤꯟꯗꯤ ꯈꯪꯗꯕꯅꯤꯅ, "ꯍꯣꯏ, ꯈꯪꯅꯖꯩ. ꯃꯇꯝ ꯑꯃꯒꯤ ꯀ꯭ꯂꯥꯁꯃꯦꯠꯅꯦ ꯃꯦꯗꯥꯝꯁꯦ." "ꯍꯣꯏ, ꯑꯩꯁꯨ ꯈꯜꯂꯦ.
ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯅꯩ ꯁꯥꯔꯒ ꯃꯦꯗꯥꯝꯒ ꯔꯇꯅꯥ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ ꯁꯥꯔ ꯄ꯭ꯔꯇꯥꯞ ꯑꯩꯒꯤ ꯆꯥꯅꯦꯜ ꯂꯩꯕꯗꯣ ꯑꯩ ꯃꯇꯨꯡ ꯊꯣꯛꯍꯟꯖꯔꯣꯏ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯑꯩ ꯈꯔ ꯍꯟꯖꯔꯝꯂꯒꯦ ꯔꯇꯅꯥ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯄ꯭ꯔꯕꯤꯟꯒ ꯄ꯭ꯔꯇꯥꯞꯀꯁꯨ ꯑꯗꯨꯃꯛ ꯔꯇꯅꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯇꯥꯞꯀ ꯄ꯭ꯔꯕꯤꯟꯒꯁꯨ ꯊꯣꯔꯛꯂꯦ ꯆꯠꯅ ꯆꯠꯅ ꯋꯥꯔꯤ ꯁꯥꯅꯩ ꯄ꯭ꯔꯇꯥꯞ ꯈꯪꯁꯤꯟꯅꯗꯅ ꯁꯥꯔꯒ ꯃꯦꯗꯥꯝꯒꯁꯦ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯎꯏ ꯀꯝꯗꯧꯕꯅꯣ ꯁꯥꯔ ꯁꯨꯝ ꯆꯝꯅ ꯍꯪꯕꯅꯤ ꯋꯥꯔꯧꯕꯤꯅꯨꯀꯣ ꯄ꯭ꯔꯕꯤꯟ ꯅꯣꯛꯂꯗꯨꯅ ꯏꯀꯣꯏ ꯀꯣꯏꯗꯅ ꯈꯨꯝꯂꯛꯏ ꯁꯥꯔ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯑꯍꯥꯎꯕ ꯆꯥꯅꯤꯡꯗꯕ ꯐꯖꯕ ꯁꯦꯠꯅꯤꯡꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯐꯅ ꯅꯨꯡꯁꯤ ꯆꯥꯟꯅꯔꯕꯁꯨ ꯑꯍꯦꯟꯕ ꯑꯃ ꯂꯥꯛꯄꯗ ꯃꯥꯏ ꯑꯣꯟꯊꯣꯛꯈꯤꯕ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯍꯧꯅꯕꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯤ ꯃꯉꯥꯏ ꯃꯦꯗꯥꯝꯒ ꯑꯩꯒꯒꯤ ꯋꯥꯔꯤꯁꯦ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯄ꯭ꯔꯇꯥꯞꯇꯤ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯄ꯭ꯔꯇꯥꯞꯅ ꯍꯥꯏꯔꯤꯁꯤꯕꯨ ꯄ꯭ꯔꯕꯤꯟ ꯑꯃꯨꯛ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯁꯥꯔ ꯃꯦꯗꯥꯝ ꯔꯇꯅꯥ SDO ꯑꯃꯗ ꯂꯨꯍꯣꯡꯈ꯭ꯔꯦ ꯃꯇꯝꯗꯨ ꯑꯩ ꯃꯤ ꯑꯣꯏꯖꯗ꯭ꯔꯦ ꯇꯁꯦꯡꯅ ꯋꯥꯔꯤꯁꯦ ꯄ꯭ꯔꯕꯤꯟꯗꯤ ꯅꯨꯄꯥ ꯑꯃꯗ ꯅꯨꯄꯥ ꯑꯃꯅ ꯁꯥꯕ ꯌꯥꯕ ꯋꯥꯔꯤꯅꯤ ꯈꯟꯅ ꯀꯣꯏꯗꯅ ꯁꯥꯖꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯄ꯭ꯔꯕꯤꯟꯅ ꯄ꯭ꯔꯇꯥꯞꯄꯨ ꯁꯛ ꯈꯪꯂꯨꯗꯕꯒꯤ ꯄ꯭ꯔꯇꯥꯞ ꯃꯔꯧ ꯂꯩꯅ ꯄ꯭ꯔꯕꯤꯟꯗ ꯍꯥꯏꯔꯛꯏ ꯍꯣꯏ ꯑꯩꯁꯨ ꯃꯦꯗꯥꯝ ꯔꯇꯅꯥꯁꯦ ꯃꯨꯟꯅ ꯈꯪꯖꯩ ꯑꯗꯨꯕꯨ ꯁꯥꯔ ꯃꯦꯗꯥꯝ ꯔꯇꯅꯥꯁꯦ ꯃꯥꯒꯤ ꯅꯨꯄꯥꯅ ꯉꯁꯤꯗꯩ ꯆꯍꯤ 13-13ꯒꯤ ꯃꯃꯥꯡꯗ ꯗꯥꯏꯚꯔꯁ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯏ ꯁꯨꯝ ꯑꯩꯈꯣꯏ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯋꯥꯔꯤ ꯁꯥꯕꯗ ꯇꯥꯕꯅꯤꯀꯣ ꯏꯍꯦ ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯖꯥꯠꯅꯣꯅꯦ ꯃꯦꯗꯥꯝꯗꯤ ꯌꯥꯝ ꯐꯕꯅꯤ ꯄ꯭ꯔꯇꯥꯞ ꯀꯔꯦꯝꯅꯕꯒꯤ ꯋꯥꯉꯥꯡꯗ ꯃꯦꯗꯥꯝꯁꯦ ꯂꯩꯁꯥꯔꯤꯉꯩꯗ ꯈꯔ ꯖꯨꯠ ꯆꯥꯗꯕ ꯖꯥꯠꯅꯤꯗ ꯁꯥꯔ ꯃꯥꯁꯦ ꯆꯦꯜꯂꯨꯔꯕ ꯖꯥꯠꯅꯤꯗ ꯑꯗꯨꯗ ꯅꯨꯄꯥ ꯃꯌꯨꯝꯗꯨꯅꯗꯤ ꯈꯪꯖꯗꯗꯅ ꯂꯨꯍꯣꯡꯂꯨꯔꯕ ꯖꯥꯠꯅꯤ ꯑꯗꯨꯗ ꯔꯇꯅꯥꯗꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯨꯍꯣꯡꯂꯛꯄꯗꯨ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯒ ꯂꯨꯍꯣꯡꯂꯛꯄ ꯑꯣꯏꯕ ꯖꯥꯠꯅꯤ ꯑꯗꯨꯗ ꯈꯪꯅꯔꯛꯄꯗꯩ ꯈꯥꯏꯅꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯥꯔ ꯄ꯭ꯔꯕꯤꯟ ꯄ꯭ꯔꯇꯥꯞꯀꯤ ꯋꯥꯉꯥꯡꯗꯨ ꯄ꯭ꯔꯕꯤꯟ ꯏꯐꯠ ꯍꯥꯏꯒꯠꯈ꯭ꯔ ꯃꯥꯜꯂꯤ ꯁꯥꯔ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯧꯔꯒ ꯁꯥꯎꯅ ꯄ꯭ꯔꯇꯥꯞꯀꯤ ꯉꯛꯁꯝꯒꯤ ꯐꯨꯔꯤꯠꯇꯨ ꯄꯥꯏꯁꯤꯜꯂꯛꯏ